ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯉꯥ ꯊꯣꯡꯕꯒ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯃꯒ ꯑꯗꯨꯗꯒꯤ ꯁꯤꯡꯖꯨ ꯑꯃꯒ ꯀꯣꯠꯅꯕ ꯑꯃꯒ Hi ma'am, ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯅꯥꯊꯣꯏꯕꯤ ꯑꯉꯣꯝꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯉꯥ ꯊꯣꯡꯕꯒ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯃꯒ ꯑꯗꯨꯗꯒꯤ ꯁꯤꯡꯖꯨ ꯑꯃꯒ ꯀꯣꯠꯅꯕ ꯑꯃꯒ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧ ꯑꯃꯒ ꯂꯦꯕꯨ ꯃꯀꯛ ꯑꯃꯒ ꯑꯗꯨꯗꯒꯤ ꯃꯆꯤꯗ ꯉꯥ ꯃꯔꯨ ꯃꯇꯥꯎꯒꯨꯝꯕ ꯌꯥꯎꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯅꯦ ꯑꯗꯨꯏꯗꯤ ꯑꯩ ꯆꯥꯅꯕ ꯍꯧꯒꯠꯆꯔꯒꯦ ꯃꯌꯥꯝ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯎꯠꯄꯁꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯃꯇꯝꯁꯦ ꯃꯇꯝ ꯐꯪꯗꯦ ꯍꯥꯏꯗꯤ ꯃꯇꯝ ꯐꯪꯗꯕ ꯅꯠꯇꯦ ꯑꯉꯥꯡ ꯌꯥꯎꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯎꯠꯆꯔꯛꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯨꯠꯇꯤ ꯍꯝꯖꯜꯂꯣꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯆꯥꯈꯠꯆꯔꯒꯦ ꯑꯁꯤ ꯈꯥꯂꯤꯁꯤꯗꯅꯦ ꯇꯦꯡꯀꯣꯠ ꯈꯥꯂꯤꯅꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯗꯨꯝ ꯃꯆꯤꯗ ꯊꯝꯕꯁꯤ ꯌꯦꯡꯕꯗ ꯐꯖꯗꯦꯅꯅꯦ ꯇꯦꯡꯀꯣꯠ ꯈꯪꯗꯦ ꯄꯦꯛ ꯈꯪꯗꯦ ꯊꯝꯃꯅꯤ ꯉꯁꯤꯗꯤ ꯇꯦꯡꯀꯣꯠ ꯄꯨꯔ ꯂꯥꯛꯑꯦ ꯁꯤꯒ ꯑꯣꯏꯅ ꯊꯝꯃꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯅꯕ ꯍꯧꯒꯠꯆꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯃꯆꯪꯕꯨꯗꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯀꯣꯕꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯑꯃꯅ ꯇꯤꯜꯍꯧ ꯃꯅꯥ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯨꯗꯒꯤ ꯍꯪꯒꯥꯝ ꯃꯄꯥꯟ ꯖꯤꯅꯝ ꯃꯅꯥ ꯑꯗꯨꯗꯒꯤ ꯑꯃꯅ ꯇꯨꯅꯤꯡꯈꯣꯛ ꯃꯌꯥꯡꯕ ꯇꯧꯔ ꯃꯌꯥꯡꯕ ꯇꯨꯅꯤꯡꯈꯣꯛ ꯇꯧꯔꯒ ꯑꯩ ꯇꯧꯕꯅꯦꯕꯀꯣ ꯁꯤꯗꯒꯤ ꯃꯆꯪꯗꯣ ꯁꯨꯅ ꯐꯪꯕꯗꯣ ꯋꯥꯠꯂꯦ ꯑꯗꯨꯗꯨꯅ ꯑꯩ ꯑꯂꯩꯕ ꯈꯔꯗꯣ ꯑꯗꯨꯝ ꯇꯧꯔꯦ ꯃꯄꯥꯁꯨ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤꯁꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯆꯪꯗꯣ ꯁꯨꯗꯕꯅꯤꯅ ꯑꯗꯨꯝ ꯑꯂꯩꯕ ꯈꯔꯗꯨꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯖꯜꯂꯕꯀꯣ ꯑꯗꯨꯅ ꯇꯧꯔꯦ ꯍꯥꯎ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦ ꯉꯁꯤ ꯉꯥꯁꯦ ꯑꯍꯥꯟꯕꯩ ꯆꯥꯛꯈꯨꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯍꯥꯎꯔꯦ ꯉꯥꯁꯦ ꯔꯧꯅꯦꯕ ꯑꯩꯅ ꯀꯣꯕꯤ ꯂꯩꯁꯥꯕꯤꯁꯨ ꯍꯥꯞꯄꯦ ꯍꯪꯒꯥꯝꯁꯨ ꯍꯥꯞꯄꯦ ꯉꯥ ꯊꯣꯡꯕꯗ ꯍꯪꯒꯥꯝ ꯍꯥꯞꯄꯗ ꯍꯥꯎꯕꯅꯤꯅ ꯑꯩꯅ ꯍꯪꯒꯥꯝꯁꯦ ꯍꯥꯞꯆꯕꯅꯦ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ ꯂꯧꯈꯠꯂꯒ ꯑꯝꯇ ꯌꯦꯡꯉꯦ ꯁꯤꯡꯖꯨ ꯆꯥꯗꯕꯁꯨ ꯀꯨꯏꯔꯕꯅꯤꯅ ꯃꯄꯥꯗ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯃꯆꯪꯅ ꯁꯨꯗ꯭ꯔꯗꯤ ꯇꯧꯕꯗꯣ ꯍꯥꯎꯇꯦꯗꯅ ꯑꯩꯁ ꯉꯁꯤꯗꯤ ꯇꯨꯅꯤꯡꯈꯣꯛꯅꯒ ꯍꯥꯎꯋꯦ ꯐꯖꯅ ꯘꯤ ꯃꯣꯔꯣꯛ ꯄꯥꯜꯂꯝꯃꯦꯕꯀꯣ ꯑꯅꯤ ꯑꯍꯨꯝꯒ ꯑꯗꯣ ꯑꯃꯨꯛꯇꯪ ꯉꯥꯡꯉꯝꯃꯦ ꯘꯤ ꯃꯣꯔꯣꯛꯇꯣ ꯑꯗꯣ ꯘꯤ ꯃꯣꯔꯣꯛ ꯑꯃꯒ ꯃꯣꯔꯣꯛ ꯃꯇꯦꯛꯄ ꯑꯃꯈꯛꯒ ꯇꯧꯔꯒ ꯃꯦꯠꯄꯅꯦ ꯌꯥꯝ ꯁꯥꯍꯟꯕꯗꯣ ꯉꯝꯗꯦꯕ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯂꯦ ꯉꯥ ꯃꯔꯨꯝ ꯑꯆꯧꯕ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯤꯀꯣ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯆꯥꯅꯤꯡꯉꯁꯨ ꯐꯪꯗꯅ ꯃꯐꯝꯗꯨꯗ ꯍꯪꯒꯥꯝ ꯂꯩꯔꯝꯕꯗ ꯄꯨꯂꯞ ꯃꯆꯥ ꯌꯥꯝ ꯆꯥꯔꯦ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯇꯧꯕꯁꯦ ꯑꯗꯨ ꯃꯥꯏ ꯃꯇꯣꯟꯗꯨꯗꯁꯨ ꯀꯣꯠꯂ ꯆꯥꯕ ꯌꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯥꯒꯤ ꯍꯪꯒꯥꯝꯗꯨꯒ ꯁꯤꯒ ꯌꯥꯝ ꯐꯖꯅ ꯈꯦꯠꯅꯩ ꯁꯤꯒꯤ ꯍꯪꯒꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯨꯜꯍꯥ ꯃꯇꯣꯟꯗꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯄꯥꯛꯑꯦꯕ ꯉꯔꯥꯡꯅ ꯃꯥꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯗꯤ ꯑꯩꯅ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯇꯧꯔ ꯊꯝꯖꯕ ꯔꯦꯗꯤ ꯇꯧꯔꯒ ꯑꯇꯥꯗ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯅ ꯑꯇꯥꯗ ꯇꯧꯕꯅꯤꯅ ꯃꯅꯥ ꯃꯁꯤꯡ ꯁꯨꯕꯁꯦ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯁꯨ ꯍꯥꯎꯔꯦ ꯌꯦꯡꯉꯨ ꯇꯨ ꯃꯌꯥꯝ ꯑꯩ ꯍꯪꯒꯥꯝ ꯃꯇꯣꯟꯁꯦ ꯐꯪꯗꯣꯏꯁꯤꯕꯣ ꯌꯥꯝꯅ
ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯐꯤ ꯃꯇꯦꯛꯁꯦ ꯍꯥꯏꯗꯤ ꯂꯧꯊꯣꯛ ꯏꯜꯂꯕꯅꯦ ꯍꯥꯏꯗꯤ ꯁꯤ ꯐꯤ ꯃꯇꯦꯛꯁꯦ ꯏꯅꯥꯎꯅꯨꯄꯤꯅ ꯀꯣꯔꯤꯌꯔꯗ ꯊꯥꯔꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯆꯥꯅꯕ ꯄꯣꯠꯆꯩ ꯈꯔꯒ ꯐꯤꯔꯣꯜ ꯈꯔꯒ ꯐꯅꯦꯛ ꯈꯔꯒ ꯊꯥꯖꯔꯛꯄꯅꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯅꯥꯎꯅꯨꯄꯤꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯝ ꯄꯥꯝꯅ ꯊꯝꯕ ꯉꯁꯤꯗꯤ ꯑꯩ ꯏꯟꯊꯨꯒꯦꯗ ꯍꯥꯏꯅꯅꯦ ꯏꯟꯊꯣꯛꯑꯦ ꯃꯆꯨꯁꯤꯁꯨ ꯐꯖꯩ ꯃꯆꯨꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯍꯟꯗꯛꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯣꯡꯆꯥꯛ ꯃꯇꯝ ꯌꯧꯔꯛꯑꯦ ꯌꯣꯡꯆꯥꯛꯀ ꯑꯗꯨꯗꯒꯤ ꯕꯣꯔꯤꯒ ꯅꯨꯡꯁꯨꯛꯀ ꯇꯧꯔꯒ ꯀꯣꯔꯤꯌꯔꯗ ꯈꯔ ꯊꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯍꯣꯏ ꯈꯔ ꯉꯥꯏꯀꯣꯌꯦ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗ ꯃꯣꯏꯗꯤ ꯍꯦꯛꯇ ꯊꯥꯕꯤꯔꯛꯑꯦꯕ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯃꯥꯝꯆꯧ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯦꯕ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯆꯥꯊꯣꯛꯑꯝꯃꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯦ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯈꯛꯇ ꯂꯩꯅ ꯆꯝꯊꯣꯡ ꯆꯔꯥꯡ ꯆꯝꯐꯨꯠꯁꯦ ꯍꯥꯏꯗꯤ ꯀꯝꯄꯦꯅꯤꯗ ꯄꯨꯔ ꯆꯠꯄꯗꯅꯦ ꯑꯩꯅ ꯀꯔꯝꯕ ꯏꯟꯖꯥꯡ ꯃꯈꯜ ꯍꯥꯏꯅ ꯍꯦꯛꯇ ꯅꯣꯛꯅꯩ ꯍꯥꯏꯕꯗꯨꯅ ꯃꯄꯥꯟ ꯍꯛꯆꯥꯡꯁꯦ ꯆꯝꯊꯣꯡ ꯆꯔꯥꯡꯁꯦ ꯒꯟꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯝꯊꯣꯡꯁꯦ ꯀꯌꯥ ꯆꯥꯗꯦꯕ ꯅꯨꯡꯗꯥꯡꯗ ꯆꯝꯊꯣꯡ ꯆꯥꯕꯁꯨ ꯍꯥꯎꯇꯦꯗꯅ ꯑꯩꯅ ꯅꯨꯡꯊꯤꯟ ꯆꯥꯕꯅꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯉꯁꯤꯒꯤ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯆꯝꯊꯣꯡꯁꯦ ꯀꯣꯜꯂ ꯍꯋꯥꯏꯁꯨ ꯍꯥꯞꯄꯦ ꯑꯗꯒꯤ ꯉꯥ ꯕꯖꯥꯔꯁꯨ ꯍꯥꯞꯄꯦ ꯂꯣꯏ ꯁꯨꯅꯕ ꯍꯥꯎꯋꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯥꯅꯕ ꯃꯇꯝꯅꯦꯕꯀꯣ ꯌꯥꯝꯅ ꯄꯥꯝꯅꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯈꯜꯂꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯍꯪꯒꯥꯝ ꯍꯥꯏꯁꯦ ꯎꯔꯔꯣꯏꯗ ꯆꯥ ꯐꯪꯉꯔꯣꯏꯅ ꯈꯜꯂꯝꯕꯅꯤ ꯃꯐꯝꯁꯤꯒꯁꯨ ꯐꯪꯕꯗꯣ ꯋꯥꯕꯅꯤꯅ ꯑꯗꯨꯅ ꯉꯔꯥꯡ ꯃꯄꯥꯅ ꯕꯖꯥꯔ ꯆꯠꯄꯗ ꯂꯩꯔꯕꯅꯤꯅꯦ ꯍꯔꯥꯎꯔꯤꯕ ꯌꯥꯝ ꯊꯤꯅ ꯉꯥꯁꯦ ꯍꯥꯏꯗꯤ ꯐꯖꯅ ꯃꯇꯨꯡ ꯆꯥꯎꯅ ꯉꯥꯁꯦ ꯑꯆꯧꯕ ꯉꯥꯅꯦꯕ ꯉꯥꯁꯦ ꯃꯇꯨꯡꯁꯦ ꯆꯥꯎꯕ ꯐꯖꯩꯑꯕꯀꯣ ꯁꯦꯝꯕꯗ ꯑꯉꯥꯡ ꯃꯆꯥꯅ ꯁꯦꯝꯃꯛꯄꯅꯤ ꯈꯤꯇꯪ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯑꯩꯗꯤ ꯉꯥ ꯃꯔꯨꯁꯦ ꯍꯨꯟꯗꯣꯛꯑꯁꯦ ꯃꯆꯤꯗ ꯍꯦꯛ ꯊꯝꯃꯦꯕ ꯑꯩ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯐꯖꯗꯦ ꯑꯗꯨꯅ ꯃꯆꯤꯗ ꯊꯝꯃꯣ ꯍꯥꯏꯅ ꯆꯪꯕꯁꯦ ꯄꯤꯕꯤꯔꯝꯃꯤ ꯑꯩꯉꯣꯟꯗ ꯘꯤ ꯃꯣꯔꯣꯛ ꯃꯅꯝ ꯈꯨꯅꯨꯡꯁꯤꯗꯤ ꯍꯥꯎꯋꯦ ꯍꯥꯎꯕꯗ hadi mo yang ngambil hadi tinggal ngambale tinggal hadi tinggal mo yung pal tinggal natin tinggal mo talaga ngambale ako lagi ng panis sila tinggal mo chứ làm mà nào đi khẳng không mà vậy ngasi디 qua hào với cũng hào sinh chủ này hiện lên ngasi디 sao tôi không ra nó tôi buồn này
나 아니 안 맵이 동안 먹고 싸우면 혹시 짝만 잡고 두드문데 하니가 돼요. 진짜 뜻이네. 아이디 먹는 아이디 뭐 감사합니다. đi lâu rồi mà sao trăng rồi mà chỉ để đó rồi trăng rồi chỗ này đi học mà trăng học vậy làm mình bị thấp thì không được một tập cái sao phải nó vậy hỏi cô bài không cô bài rồi nó hỏi để lên học học cái của mình 그동안 치앙마이도 한 잔, 치앙마이도 도그라 이문 동안 잘 만난 건 남대. 치앙마이도 만난 시는 이문 우리나 아니 만난 건 남대. 미 이문을 잘 하게 되네. 너무 그네 봐봐. 하고 때 이문도 안 돼. Mana mình sao đi chắc thì mình mana mình làm ra một cái có biết sao thì không chỉ cái điểm đúng không mang ăn gặp phòng cái rau gì đã nó hôm cái này anh đi được bắt ra là gặp cái này ạ ngắm ngắm thì hầu bên này ngay là hầu bên này đi nasi kekal làm thì sao bên này sao chứ đâyคือบางครั้งเราจะให้เนื้อเป็นอาหารเย็นแล้วมันจริงแล้วน้ำจะลงจานน้ำจะฝึกกระจายชาไปใกล้ nè mình bên này thì xa này ta thà ba cái phun các ngân hàng sẽ xa cái gì thà ba phun đó thì khá hoài mà chứ bây giờ thì các ngân tay phun này tụi này ngang bây giờ thì mấy khi xa là thà ba phun đó phải cái đúng như xa là thà ba được không phun lèo
ꯈꯜꯂꯝꯃꯦ ꯁꯤꯡꯖꯨꯁꯨ ꯌꯥꯏꯗꯤ ꯃꯆꯟꯁꯨ ꯁꯨꯗꯕꯅꯤꯅ ꯁꯨꯕꯁꯨ ꯈꯔ ꯋꯥꯠꯂꯤꯅ ꯃꯁꯤꯕꯨ ꯍꯥꯎꯗ ꯍꯥꯎꯗꯅ ꯑꯗꯨꯝ ꯑꯩꯅ ꯏꯟꯖꯥꯡ ꯃꯆꯟꯁꯨ ꯁꯨꯗꯕꯅꯤ나 ꯍꯥꯏꯗꯤ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯎꯗꯦ ꯁꯤꯡꯖꯨ ꯃꯄꯥꯅ ꯁꯨ ꯍꯥꯏꯅ ꯃꯆꯦꯅ ꯇꯧꯕꯤꯒꯦꯗ ꯑꯩꯅ ꯆꯥꯅꯤꯡꯉꯤꯕ ꯄꯣꯠꯅꯤꯅ ꯁꯨꯔꯦ ꯍꯥꯎꯔꯦ ꯆꯥꯛꯁꯨ ꯂꯥꯝꯃꯝꯕꯅꯦꯕ ꯏꯁꯤꯡ ꯑꯃ ꯊꯛꯑꯝꯕꯗꯒꯤ ꯍꯥꯎꯔꯦ ꯍꯪꯒꯥꯝ ꯆꯝꯊꯣꯡꯒ ꯍꯥꯎꯕꯅꯦ ꯍꯦꯟꯅ ꯆꯝꯊꯣꯡꯒ 푸드벅 쓰지 마요. 이걸로 항상.ꯉꯥꯁꯦ ꯑꯩ ꯆꯥꯎꯔꯕꯅꯤꯅ ꯆꯥꯕ ꯌꯥꯝ ꯍꯥꯎꯔꯦ ꯃꯍꯥꯎ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯑꯩ ꯁꯨꯝꯁꯨ ꯁꯤꯗ ꯉꯥꯏꯔꯦ ꯍꯥꯏꯐꯦꯠ ꯆꯥꯃꯤꯟꯅꯕ ꯆꯥꯔꯤꯕ ꯃꯑꯣꯡꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯥꯕꯅꯦ ꯉꯥꯛꯇꯪ ꯆꯥꯕꯗ ꯊꯕꯛ 수는 거 말고 꽁꽁꽁꽁 그냥 다 떠오르더니 이제 아 내가 그지 말때 또 말이야 또 내가 ai chừng ra nó chỉ có phải hảo này mình được mà theo dõi tiếp nó mà đây xin chú cái chấm đồng ở đây lấy cái hảo mà sẽ làm sao ra đấy ở mày mấy cái video sẽ ai đi rồi mày mấy cái video sẽ mà ta nó ngoài video ta là cái gì like tao video mo atau share tao video mo atau subscribe tao video mo subscribe tao đối channel nhưng giống như ta cái cái channel là subscribe tao video mo atau mày nó chỉ video này cái channel là support tao video mo ꯑꯁꯤꯒꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯕꯗ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯔꯤ ꯄꯥꯝꯕ ꯀꯔꯤ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯁꯤꯅꯤꯗ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ